Huzik security advisor koigi unified command pai akoina koigi mayamna kwaidagi langtakna riba huziki kari unified command gi action che ade security advisor pari basina lowdri bas kari gino haibagi ngasi tasena khangba ngamakta sengna huzik state forces ngasi ani sire adagi sokpa mayam yaure huzik makoi se kari phibam da leiriba no more manung sida makoi state forces leiriba se safe oirabra oidibra haibagi question do hangingbagi damakta huziki Kuldip singh unazarure adagi nahansu kuki terrorist singduna khulai pairaba singduna koigi micham praja mari ma tamthina hato pikhrabane aduna adugi matang su yauna ngasi kari huji manipur da thani pan hena thokbi masang se kyam kuina khanga gi legidoino state forces mayam state forces ngasi shokpa yoksal abani haibadi makoina pairiba khulai mayam do chumnagi nongoi macha ama adi koigi village protection ngakna bagi pot natre helicopter bau kaptha baya bagi pot yaure haibagi source phangabani adu taragadi city war ne ba atopa country dagi changpa war ne do adugi matang hangja hai koi ai changja matamda huzik sir kyam kuina ngai bidoino unified command pai biri bani adu si pose kyam leidun haiba matamda mahakna phongai base ai unified command si ai tomda pai ba natte kaina ama hairi hai unified command si ai tomda na pai ba natte adu kai tare CM na su call to bai haibagi pot ama thame adu unified command somna leidi haibidi somna gi thaidok pagi dudi tobigano somna pai de haibidugi poto haibiro haiba matamda mahakna haibada akoigi huzik leiriba mapandagi changjal e haibase khangaba natra ngasi officer amagi voice viral oiba matamda su mapandagi burmese yaure PDF mapandagi burmese yaure state forces attack taw muthat naba tawre haibase viral tabiram bai adudi tadri hai aduga ngasai video amdi ubirabra aidi kuki terrorist singduna Assam rifle da e nang kaigumba kumdar agadi nang kap kani hai central forces tabu kap ke harba moigi terrorist sing yaurabu da kari pibam lebi gano hai matamda makoi khangi adugi di pure aduga kuki lairiba militant sing duga civilian sing siga mix tawra laigre aduna mix tawra laibani yam kan action do lakhotpado yadabagi ne tra aduda kaino hybrid badudi terrorist support tawriba mi dudi dum moisu terrorist tarabani badum sengna harbadi adudi law and order gi matung ina karigumba atangwadi group ama support tawtari moisu atangwadi dum tare adudi tawba yadebra haiba matamda mahakna hai adudi yai adugi adubawda akan action lobagi damakta Assam rifle gi kangu dai lairiba forces ki kangu lakpada order pi grabane moi da chin high grabane adudi high badudi makoin adudi chin na high bai sidi makoi adudi sar na ngangba indrena law yarabra na haiba matamda adudi natte makoi perform tawri ground reality gi pot to khangabane na adudi sir kenom ta haige akoi gi thanipan hel abasida sir kenom ta hangjage mapan dagi changjal lakpa external aggression adagi mapan dagi changjal iba yaure haibase sir na yaningabra yaningdebra amtak statement amtang pibiu haiba matamda mahak adudi haiba ngamoi adudi ai huji ma haiba proof laitri kanana no sir proof pi doise loima khangaba ngatani angang masabo khangabni mapane changjalak ba yaure external aggression yaure ji khangabani adudi sir thani pan henjalak la sibo sengna haragadi sir thani pan henjalak libu sibo mapan dagi changjalak ba yaudi haiba isa khangda taragadi adudi sir sir na yam chawa power am paraga phammi sibo sir adudi sir na angang machabo uraba khangaba pochida habi sir na ba adui poto haiba ngamdi hai taragadi kumai hai doino kari no hai matamda Pakistan gi terrorist chamanan tobo poto makoi kuki terrorist barmane changjal pasina tawrabani aduna sir ke phare sina si oigre huji akhoi hangjari pase huji phongphong saba pochida state police force huji lairiba leitabagduna amu mi ani leigita chu yam nungai ta sigi pot su sarna commission semgadabni kumai semi bano adagi nahan siri bada suju central forces ka 200 meter dang khena na paw leirabani adu taragadi 200 khena leiraga security leire na masa thabak sinthal tawba chacharuraga makoi kuki terrorist sing sina tamthina hapiba adu su central forces na 200 meter khak nakna leire har kan dali si matanda kai hainingi hai matamda sigi namutadi inquiry mal commission ma tawrani adu khoi khangi hai adu taragadi sakenom thaisage huji phongphong sari pochida huji khoi mani state forces mani huji moria da lariba singse makoi se sumaina dum thadu adabra makoi se safe oirabra sigi responsibility sana lobang amgadra na haiba matamda makoi they are safe 100% makoi forces me amduna yam kana yengjalli akoi central forces me amna makoi phazan yengjalo haibi order lei adubu man hari se kapna bada karigumba haibidi koi gi war ni koi gi city kenoni koi gi kapna ribani manung da thoi bani disturbance
forces thoibani aduna karigumba sida asiba asokpa kai injury yarakpadudi nana aingonda safe way haibado 100% safe way akoibra hangbadudi adudi ai komai haidu no moidi forces ne sir adu haiba natte aina haibadi matomda thaduaga thammaga kanamtagi mateng yaudabida central forces su yengla henbagumba adai matomda state forces thadu thammadra hangbane makoi lan kapnabada injury sokadra sokoidra hangba natte aduna sigi posi kai leibege haiba matamda maha adugi oinadi they are 100% safe ti haire emana adugi level du dadi aduna huji thanipan henjala bani sir sibau sida khangdre natraga akoi khangdi amna khangba icham chamna leibadawna diplomacy sanabase sir officer oi haibe wani rajniti wala se somne hena oidabra kanong khangdi haibe ge ipona mathamjalame haibe diplomacy sanaba matam dete hujikti ama ju saudna matam dete indian nama oina haibe di manipuri ma oina khanbira no hujikti indian oina khangbiro mapadai changjalapana manipur se india se muthatna ba tawra bani adudi sir hujik indian oina khanbi mataw leire indian nama oina khanba matam yore hujik aduna hujik strict action lawna badu saram tang tawbiro aduga mana adu ai am kan tawri adubu yam ai su yam kan tawri aduga mana kan kitang kan ngang ko du ai su tawra ka tai mayam thadu ko do pham thadu ai thadu hai tar su hai mak chathi ge kai na ma hai adu sa adu somna pham thadu pai thadu tabi wadi sayam thambigro sir ge duty to fazana unified command in tawbiyo hai badu ne na akoina khara kanna haizara me aduna tasena pen da basi yam di leire ai mayam da haizaning badi hujik akoigi kholau pulap akoi state forces season abani aduga yamna most important thing aina mayam da haizaning ba article 355 chatnarabra chatnadabra sir si hujik karino haiba matamda amit chana su parliamenta there is the involvement of the external aggression laire se hairabani NIA su hairabani sir article 355 chatnabra chatnadabra hangbatam damda no there is no any paper like the article 355 chatna de na haire adu chatna di kumane chatna dri haim no sir karino haiba matamda mapandi external aggression yaure haiba se amit chana su haigrabani adu amit chana haiba di kumane adu man hairakpada amit chana gi yam source yam chawe makoi di yamna chau agency lai adu target aingonda du gi report lai adu sir thanipan sida laire bauti external aggression lai khangdri sinadi sir adugi sir gi team se yam solabra haibagi pot amasu in thamjarami aduna akoi tasena hujiki lariba point sing mana 100% safe already hairi state forces se 100% safe ore adu makoi sum ngatang kapna matam injury thokpaduna sa aduna side ma thamkhraga makoi se chap chana cover tawri haibagi pot amdi thama imana aduga hujik lariba ngasi gi thodok state forces sing sida tariba makoi na kuki terrorist sing sina tariba lan gi matangda nahan kuki akoi gi kuki terrorist sing sina micham praja mari hatpagi matangda commission ama inquiry commission ama semgani habi pot amdi thame sir akoi hujik akoi sir unabala isisu Mr Kuldip da lakpan natte laiba se unified command pariba security advisor unaba lakpani aduna songi power dui matung ina koi unaba lakpani Kuldip haiba nupa se unaba lakpan natte na haijarami koina aduna hujik koina mayam angtang aseng machumba se mayam pulap khangmi na mathau tai aduga yam nuaitaba tawriba hujik makoi hujik central forces moi duga akoina 80000 central forces laire haiba se mahak na harakpada report am puthore mana haibada adu aran bani 26000 muktani lairi se mapandagi changjal ai se 16 muktani 26000 muktani adu state ki forces duga 35000 duga punjal laga 50-60 muk oiba yai adu mapandagi changjal ai se mayam na hairiba 80000 60000 do natte only 26000 ne haibagi pot ama thame mana adu taragadi Indian gi army forces dagi di home ministry gi makha oiro defense ministry gi oiro akoi khangjai Indian gi forces se yamna kai haitare yamna advance oiba technology paiba weapon paiba kangu yamna advance oiba team ni adudi hujik kuki terrorist se control tawba ngamdrib se karigano akoi hujik central forces sing se weak oire haiba yarabra na hangma matam adu su natte mu haire aduna kitang confusion di lehowe aina haije dobamna akoi aduna jet regiment gi matang da su manahan akoi gi proof mana proof pame haiba haidi evidence myam moina tawi tabak tawi phabagi khoigi mapandagi changak pa sing yaure haibagi proof to pame adu proof to leira kan ngang doini adudi nahan jar regiment manga phabagi matang duda khoi proof su lei sir dudi mina pidra so khoi laga pirage adudi sir na adugi comment thodra mapandagi changak pa lai haibado hujiki akoina piraga uttora bra sir dan haiba matamda adudi piro haiba maliko piro haibani ban haido aduna piro na hai aduna lairiba se masa se kitang aina haijari se order pigre hai chin natraga su any kuki terrorist ka samnaba sing su adum akan be action lawro order pigre hai adu de somda bung tawraktre adu di mai order se indabra hai bi question dunia muksu laidoi se mai order se indabra adu unified command se ma mu pai mi nei mu hai aduna koin uri badi ma matonda pai baduni manung da confusion ama laibasina sidagi hawbadi confusion laibase koi de prajara chamam na haleba aduna the main question is like akoi hujik layamiba forces sing simatic chaba 26000 sina konadrabra aduga laiba sing sina konadrabra aduga
makhoi laiba singsisu makoida akanba action law haibagi leitrabra aduga piragasu amu makoina tawdabra haibagi marakta chamamna amdi leire habdi haijaninge adu chamamna si yam thuna longthokadabani aduna akoina huji phongphong saribada more da tariba state police forces se huji safe orabra hang matamda mahakna 100% safe ore haibagi podamni tame karigino haiba matamda sadre lori si karigino haiba matamda mana matik chadre haibadi mana thabak tawe haibagi tawdi haibagi natte ko ina chai chati haibadi man thabak tawram bi ai tawram da bi ai adu mapandagi changjalak pasing yaure haibase sibo haiba ngamde mamasana sibo number 1 number 2 da mamasa confused oi man order se pirage haibadi mapan changjal ai basing sida terrorist sing sida kap action lawro akan ba action lawro haibagi order do pigre hai adu somda di lawro tabai mamido du myam loi tabira ba ngatani adudi mana power exercise tawse mana haibji invidra bra haiba su pot am laktu netraga ma haida bra haibagi position du ne ba laktu ise aduna there are the very big questions may achobo questions lai hai tai control tawbase ngamde haibasi akoina aina haibadi manang magi pot ngasi bo chatharak libasidi ma confusion di laire simi khange aduga natraga haining da bra haibasi madi laire diplomacy marakta kai sanari bano haibadi madi rajniti sanabam di thokta bane madi tasena haragadi government official ni sida rajniti gi amachu saudana ba taw matam nate as a perfect indian namo oina haidi ma masana mapani changjal lapak terrorist yauri hai tardi ma adugi action da logada bane ba aduda mana politics sanari base karigino aisu akoi as a common person mo ni understand tawde adune na haijaningi